पाउचेद यमफुप ओइबा मरु ओइबा पाउ खरा अपडेट तौजरे फ्रीडम फाइटर लाइखुरम खागेंद्रजित की चामा कुंथ्रागा तरेत सुबा मपोक कोमोन पांगथोखरे आइगोई की ट्रेडिशनल भेलू के हिंगननबा होनबिरिबा लमयानबा सिंग नंगसिंगबा फै के मेगाचंद्रा फ्रीडम फाइटर लाइखुरम खागेंद्रजित की चामा कुंथ्रागा तरेत सुबा मपोक कोमोन थौरंगासी पांगथोखिबा लोइनना मागी मरमदा लिरिक्स 20 ने इबा खागेंद्रजित नंगसिंग इसै कौबा ओकेंद्रो खुदोंबमना एडिट तौबा लारिक अमसु फोंग्रे वांगै कैथेल असंग बिदा लेबा खागेंद्रजित रिसर्च कमिटी की ऑफिस ता पांगथोखिबा थरमदुदा फोरम डायरेक्टर DIPR मेगाचंद्रा कोंबम चीफ गेस्ट KRC की प्रेसिडेंट डॉक्टर M कुंजाबिहर ने प्रेसिडेंट होइके आर्टिस्ट ट्रेनिंग कम एजुकेशन रिसर्च सेंटर असिगी VP सोविता मुंगजम अथोपम तोंबा मदि सरांगथेम राजुना केस ऑफ ऑनर ओके लाइखिद्रबा लाइखुरम खागेंद्रजित अमदि माकी खोंगपु ओरबा फ्रीडम फाइटर फोंगसुबम निंगथेमजाउ सोंगथाम मेरमसा अमदि खेत्रिमम तोंबागी फोटो दसु लाइसु कतुनि काय खोमना ओके थरमदुग मरी लेना चीफ गेस्ट ओइकिबा मेगाचंद्रा कोंगबम ना हाइकिबदा ngasi aikona art and culture gi lam yaw chatliba punbak lam yanba makoina thampiram badagine revivalism gi wakholon sen ki freedom fighter Khagendra jinna aikhoi ki mitai me hingana thaba mitai mayek high school lingkat piram libasi asoba khodul ne ngasi dagi na sahi nifu yakai ki mamang dam yam ki thabak toram bada thengdaram gadaba awaba du aikhoi na naina pham thogi ngasi gi larik laisu arba mirol asina makoina pangtholam ba thabak seng research tawba kanagani makoni jarpiram balambi dai khoi chanmenasi aike ahingba nga yonpham lemlai fish center hangdokre all manipur scientific farmers association gi ahingba nga yonpham outlet lemlai fish center ngasi kontrakpam makha laikai NB college manakta hangdokre tharomadu all manipur scientific fish farmers association gi president laisang tem danachandra na phongthokibada covid laichat manung dangami sin nga yonpham leitabadagi nangki bawa pasing karudang warbasu pokat pangamnan pa outlet asi hangdokpani aike Tharong mari lena lemlai fish center ki provider sujit thaudamna manipurda mafalamda ki pusul upugi nga chana na bagidamba hakselda upugi nga chana badagi hakselda nuwai tabak ya thengna besi kokhan bagal loina atek pa ahing banga oina phanganduna sanbelon phagadan badusu matheng oina ba association ka tanar ka outlet asi angdokpani aike Mikhal ki matamda aikhoi amaga hunnaba tawroisi Dr. TS Saradesiam Mikhal ki matamda amaga hunnaba ki thabak tawroisi ain hairok assembly constituency ki MLA Dr. Thoksom Radesiam na phongdokre wafam asingasi MLA Radesiam na hairok AC ki polling number 33/8 Sikhong amasung 33/20 Thoksom khul dagi hana Congress party amasung NEIDP da vote piramba punam yu humphogama thoina BJP da yaropada arau taramna opoi tharam ma da phongdokhibani Sikhong amasung Thoksom da tongan pangthokpa dharam singatu da MLA Dr. Thoksom Radesiam na ai politics habasi miam ki thawal topani miam ki awana leita laira lambi thongi awat pasing ado menghatura miam bo nungai ba adu politics ne Mikhal gi matamda mana pamja pamiyo edu vote pibiyo Mikhal gi damak amaga hunna khanna saina ba masin wala yang thina ba sangna da ba asina singba nungai ta thabak singa BJP bonong sibiba miyoi amata da tawbi gano COVID-19 gani subo webna kan khalak pa matamda Thoksom khulna lokhiba thodang sing MLA Radesiam na singthaki matamadu da Thoksom khulasi COVID license ki saitheng chauna phanglabasu aikhoi amatoina punna thengnami da license si maitheba pekibasi aikhoi gi lingjen manaba du utpani aiki Sikhong khulgi sakhu thorang ki matangda palladuna MLA Radesiam na ai Sikhong da electric ki awaba lheloi aiki Islam lajing chat pasina namna khundariba Sikhong gi Muslim islinau singna itta lai khurumba idiga amasu semlagani primary school amsu upgrade tawna process torumba du Mikhal matungda maka sathaki gani lauthoki masigi mathakta Sikhong da mai masingi anoba mangal amata handuna IAS IPS officer ke haputhokna ba hona bada asoba thothang lawgani Sikhong lambi gi thong works program da apto lambi semba haure aike panbajabadi ngasigi reception program singa da BJP Airop mandal gi baru iba thau pusing elected ZP member pradhan singba kya su saru yake amrumda 33/23 polling da leiba khundongpam inaugen Brozen gi loina bina awar kangkat ngamdan leipedagi awaba tariba adu da mateng pangba hoina BJY hairok mandal gi mai ke thinga se kya setama seng bek ama amsung sel hoina lupa lising tara manga mateng pangkhre aire maka tarakpa atopa pau amadana lainga ki thabak tawjaring ba seng recruitment process tawda bana punse kining ba kai kadore Manipur lainga ki thabak tawjaring ba sahi jam chalak lapam ye kya di COVID-19 laina lachan number more ka hokiba
Sahida recruitment process amata tawkhidabna pansi su panning ba kaina lehuna ba masa kam oirakle pheba masida journalist Santi Rosia salamna Manipulinga ke Assembly Sir and Beren ke puning jingsi lagle journalist Santi Rosia salamna khudi piduna thadorpa cherolaman ai Manipulinga ke Department of Information and Public Relations ki thabak launa ba sahi asege August ki sajat taragani thuida notification ama thoke notification adu OBC candidate sing oina sahi maga kongthokani hen eligibility criteria da yauke COVID-19 license maram oraga hokiba sahi da recruitment ki process amta tawba adu yeng biraga recruitment ki process amta tawda adu yeng biraga tawbani abo wakal da jamna nuai ki atobo recruitment notification adu cancel tawre aina notice am thoki masigi tungda OBC candidate ki ona sahi hom kom thok lagari aina on thok laga anu notice am tholaki masi jamna lebak thibani hokiba sahi da recruitment tawram labdi recruitment asida saruk yaba phangada bane hina masida upper age limit jamna Naksilabasing kidamakta COVID-19 license ki amadi lenga kita pamjabasing ki minung si yang laga office candidate ki unai sahi maga komthok piu natragan sahi hum asida ki tha kharada oirabasu sangdok piu hada Manipur lenga ki CM da ai bajarol pisin ke hiramasi ki matang da hokiba August isajat kun manga da Manipur lenga ki CM da so hariba thabag si tawning journalist taragum dun khudik pi dun ai bajarol ma pisin dun khangan kre adabangasi phawbada response madalak tri maramasina COVID-19 license ki amade Mioy bagi minung sigi yang bida recruitment asida sarok yaba phangan bi ana serol asina lenga ke pungning sing silagle Israel ki jail da ki nanto ke ba Palestinian taruk ke manung da mari phagat kre Israel ki maximum security prison West Bank manakta leiba amadage Palestinian bandi taruk nanto ke ba adu ki manung da mari de Israel ki police na abu kana phaba ngam kre nanto ke ba bandi mari phagat pangam khraba matung asida lemuri ba bandi ani dosu Panaraba Israel ki lanmis na akan bamong dutiba humba kita bak jathare nanto ke prisoner sing ase Israel ki Nazareth city marakta leipa truck parking marakta lotuna lairamba de ki phagat pagam ki bani masigi mamang da police na lanbi yang no mafam kya da thiba humba kita bak jathabada prisoner sing ase phabangam ki de police na jail lagi nanto ki bada ki amu khana phagat pagam kraba mi mari asigi manungda West Bank city janinda ki fata ki Al Aqsa Martyrs Brigade ki commander oramba Zakaria Zoviete yaure Mioy si mamang da faba da Israel da mahaki matak da siramba marala do ngak pirga thadok krabani adobo komjali singani taraga mapanda mukanda jobedi ase Israel ge ladmi da bai ka pagi thadok ta chena badi ki mukanda phagat khibane atoba phagalaba Islamic jihad ki mi ani aduna sahini fugani pan suraba Yakub Kadri amade sahini fuga manga suraba Muhammad Abdullah adne mioy ani Islamic jihad group ki member ne Police na lotun laiba bandi ani ase ngasi ki lotpam badu khangtok laba matung helicopter sinatuna Tanaraga police commando sing helicopter te kisong thar militant ani asi phaki bane Israel ki police commando na militant ani asi phana na bhona bada makhoi ki maikai ti nan thok laga chena da bana daga khut hana da thorang amata tawrak kide Nazareth city dagi phaki prisoner sing asi manak dak pada laiba mioi sing na mioi ani asa athak arem ba hundok pham binda sangduna arem ba asa dak thira ka saba mioi ani daire ana paw pira padagi police na thi ba humba ki tabak se thara ba matungda Jail da ki nanthok ki me taruk ki manung da yaw oram ki bane mioi taruk asi nanthok krab motung Israel ki jail sing da section tarok handa da ki hena kangkhar an kre mioi taruk asi jail manung ki toilet cell amra ki mapanda amor akai pothok ki na ba semba drail abada kum thara ga jail ki wall makul masa ama khulaka nanthok ki bane Israel ki authority na jail da ki bandi taruk nanthok ki ba asi ki matang da kari asoi ba leiba ge haibado Thedok loba matuk lakut pam thok patabak chapchan lakut kani ada phang dok khibane FBI na thadorok ba anokba memo da 9/11 da Saudi Arabia senare US President Joe Biden na matam sangna 9/11 hijacker ki matang da FBI na thijin ba ki miam da phang dok na thamlamba memo ba disqualify tawgre harba memo as da plane hijack tawtun New York ki twin tower da attack sa thaba yauna adai mafam sing da civilian passenger plane sing sinarga attack cha thaki ba hijacker sing adu Saudi Arabia ke official sing da tengbang ki haiba ki sing da bafang dokle aduba Saudi Arabia da chatur hiram asida chapchana group ama chapchaba group ama oiba yaba masak sing phang bangam dabada ki memo asi namsin da lakhibane nan makai phang dokton lakba FBI ki memo asida Omar Bayomi matamaduda mairoi ba manung da Saudi Arabia ki intelligence operative poina tabak tawi thazar pa bisa kasina Al Qaeda ki operative ani ka khusam dhara ka New York amadi Washington da laiba target sing thogai ba sin ki airplane mari adu madogram na hijack tawda ki haba ki thausil jar pada saru ya ke komjali sing ani mafan amasung sing ani tara mga tongan tongan be interview sing abadi pau gi likhun sing akoppa record Saudi intelligence operative ni thajari ba
बायाउमी असिगा हाइजेकर अनि नवाब अल हाजमी अमदे खालिद अल मेदर हाइब अनि असिगा साउदी कैलिफोर्निया द पुन थुमिनके लोइनन म्यूजिंग असि लॉस एंजल्स द लेबर किंग फट मॉक्स के हक्सिन ब इमाम फहर अल तुमारी को अमग उनदुना हाइजेकिंग की थौरंग चानमिनकिबा मखोन वरी सानकिबा मदि पाव फाउनबद सिनकिबा टेलीफोन नंबर सिंग कना कना मखोय की थबक असद तेंबांग की आबगी अकुब वरल सुंगसु यावरे मेमो सिना बायोमी की नुबीना फोंदोकपद अयंब मतमद बायोमी हरब मिसक असि जिहाद की मरमदा यामना तोयना वांगांब मिसकनी हारि महाकी नुपी की वरल असिगा बायोमीना फोन की खुदांग द वरी सानकिबा म्यूजिंग अदुगा यंगसन मतमदा हाइजेक की थौरंग जटपद साउती इंटेलिजेंस ऑपरेटिव असि चाउना चेनबगी खुदम फांगले US द पोकिब क्लरिक असि कोरदी यमेन द लिपा लॉटफम ममद US न ड्रोन सिनदुना टेक्स थबदा हाटप ngамखि आइरे कोस्ट गार्ड ngabi taraga mathoi kankhre sagar island manakta ngabi sing tongba hi amagi engine karakpadagi coast guard matam chana khangobadagi kan bangamkhre ngami sing tongba hi adugi engine karakpadagi maduda tonglakiba ngabi sing aduna law khongba torokpada island aduda liba coast guard ki teamna khanglakpadagi makhoi matam chana kan bangamkhibani haire MLA Radhesyam the lambi thong phatribasi karma matam da sambi gadoino aina hangjarubi aibo phuraba matung da lokap ta thamjin bere mala Hairo Kendra ki MLA Dr. Thoksom Radhesyam jauna pangthokpa vote kamar gi lenaba miang gi meeting tawpham amada sarugya ki bi kendra asigi nupi amana sir vote su kuiraktre ekoi Hairo Kendra ki lambi thong phatribasi karma matam da ki sambi gadoino haina MLA da hangjarubi nupi ama meeting mafam da gi kauthoklaga nupi mayam jangduna Phuraba matungda nokbok sengbai police na faduna aing amasu lokap ta thamlure aina victim weribe nupi asina pawmi singda phongdokre wafam basing asi ukong sang bamak lekai da pangthokpa pawgi mifam amada nupi mayam na fubadagi soklabi amadi police na faduna lokap ta lairurabi laikhuram ongbi mala laima mapuraiba il pabungsa midai ukong sang bamak lekai da leibana ukong sang bamak lekai da pangthokpa pawmi singka unaba amada phongdorakibane Mana phongdokibadi mahaki jumga thangana leiba laikhuram kanhai gi sangkoida MLA Radhesyam yawba BJP gi meeting ama hokiba September 10 ga mathoi gi nongthen da pangthoke mahako meeting jawna da harakpagi matungina meeting jawba chatki meeting adu da mahaksu wangang na da apamba khara phongdokna da bamyam na ayaba pike loina MLA Radhesyam ga khutsong na da matung da wang khara ngangki aire manhai wangang ba adu da mahna makhoi gi lambi thongi phibum phatreba asigi matang da pokaladuna mamang da kendra sigi congress ki MLA oram bairok Ibo tombi apa di mahaki masanupa okendro na palingi matam da lambi sembi ramduna ngasi aikona saliba sini atu ba hausik phatriba lambi thonga si sar MLA na sembi ni aibadu kanaba matam dagi sembi ga toino sahi manga su ga tore ana MLA thoksom Radhesyam da hangjaki aire adu ba MLA Radhesyam di pakhum abu da piramdana meeting mafam dagi atu hankre adu ko mafam adu da lehauri bi MLA gi nupi workers na mahak ko thoklaga phuba horakibani makhoi mayam na phuba dagi hausik su ko ki mafam singna na duna leire Loinan haksang gi lengjum su leng bayatan leiri haike mana makatan haike pada meeting atu da bhagna MLA da haike bo phom sing atu madam atu da mafam atu lakpa nokpok sengbai police sing su tari bane mana gari akai bo wa haike bagi haiber loina khangli bani atu police na phadun ahing amal lokap ta thambi basi yamna pende magwa gari gi damak ta no pi mai na fubi bano gari gi damak ta lokap ta thambi bano hairo kendra gi mapi mapa amada ekona wakat pa amade gari amata haiba yadabra haina bhagna pawmi sing na phongdoke Taudogadana maram oraga wakal nungahendre mahaki maral karino lambi sembi roidra bhosu koiraktre karamba matam da sembi kaduino ain hangbagi damak da phobiba lokap da thamjin biba asi yamna pente aikoi gi MLA da pen pente wakat pa yadragade kanada wakat kaduino aina phongdoke maragasi da Rims Road amadi Uripok Canteen Road ki awang thangba sarukta gari parking oisin ba athingba thamkhre Imphal gi Nangampal junction dagi Rims Road paring amadi Uripok Kangsup Road ki sarukta Canteen Road da Rims jawba lambi ki sarukta gari parking oisin du satok sasinda apan ba piri ba asi madang danga si Deputy Commissioner Imphal West di S Kiran Kumar na thokpa order amana parking oisin bagi athingba thamkhre order sagi matungina Nangampal junction dagi Rims Road paring aduga Uripok Kangsup Road ki sarukta Canteen Road dagi Rims junction jawba lambi paring asi khwadi ki maru oiri lambi paring ani asida leiriba hospital sing asida anaya kamari lena ambulance doctor patient party amadi atai mari lena ba emergency service ki wena chathok sajin tawba matam da lambi ki sarukta gari parking oisinduna leibana to ki matik apan bo helle lambi paring asida nongba da pung kunmari chumna tha lein kamari lena na hospital sing da satba apan balaitana bagi damakta Rims lambi ki na awang thangba sarukta adoga Uripok Canteen dagi Rims ta lambi paring ki na lambi ki western side da gari parking oigedabane lambi ki naget animakta parking oisin bagi athing ba thamlakpane
Aroibida content sing asigi marok iba pau khara asiba pau tamjariba Manipur Local News YouTube channel amadi Facebook page asidagi yengbiriba punamak pathagasari channel asina tomta kanarabadi subscribe tawbi subscribe tawbi romoloina like and share tawbu sukawi kana punamak po amuk handa thagasari